ꯍꯧꯒꯠꯂꯛꯂꯤꯕ ꯌꯨꯠꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕꯗ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯈꯔ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯧꯖꯒꯦ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯆꯤꯡꯗꯣꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡ ꯑꯣꯏꯔꯤꯕ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠ ꯑꯁꯤ ꯍꯤꯃꯥꯂꯌꯥ ꯔꯤꯖꯟꯒꯤ ꯅꯦꯄꯥꯜ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯕꯣꯔꯗꯔꯗ ꯂꯩ꯫ ꯆꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ ꯃꯤꯇꯔ 9,999.86 ꯃꯤꯇꯔ ꯍꯥꯏꯕꯗꯤ ꯐꯤꯠ ꯑꯣꯏꯅ 18,000 ꯋꯥꯡꯅ ꯂꯩ꯫ ꯆꯤꯡ ꯑꯁꯤꯕꯨ ꯁꯒꯔꯃꯊꯥ ꯍꯥꯏꯅ ꯅꯦꯄꯥꯜꯗ ꯈꯪꯅꯩ ꯑꯗꯨꯒ ꯆꯣꯃꯣꯂꯨꯡꯃꯥ ꯍꯥꯏꯅ ꯇꯤꯕꯦꯠꯁꯤꯡꯅ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯗꯨꯝꯂꯤ ꯍꯤꯂꯥꯔꯤ ꯑꯃꯗꯤ ꯇꯦꯟꯖꯤꯡ ꯅꯣꯔꯋꯦꯅ ꯀꯨꯝꯖꯥ 1989ꯗ ꯃꯇꯣꯜ ꯌꯣꯝꯅ ꯀꯥꯕ ꯉꯝꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯁꯤ ꯀꯥꯅꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯒꯥꯔꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯤꯡ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯉꯛꯄ ꯇꯔꯦꯠꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯅꯔꯤꯕ ꯌꯥꯝꯅ ꯇꯥꯡꯅ ꯎꯕ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯎꯕꯗꯤ ꯉꯝꯗꯕ ꯁ꯭ꯅꯣꯃꯦꯟ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯆꯤꯡ ꯑꯁꯤꯗ ꯐꯪꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯆꯤꯡ ꯑꯁꯤꯗ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ ꯋꯥꯡꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯏꯪ ꯑꯁꯥ ꯑꯃꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯆꯥꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯍꯣꯡꯕ ꯂꯩ꯫ ꯆꯤꯡ ꯑꯁꯤ ꯀꯥꯕ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗ꯭ꯔꯕꯗꯤ ꯆꯤꯡ ꯀꯥꯕ ꯆꯠꯄ ꯍꯥꯏꯕꯕꯨ ꯊꯋꯥꯏ ꯊꯥꯕ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯐꯛꯂꯥꯡꯒꯨꯝꯅ ꯉꯝꯂꯕ ꯆꯤꯡꯃꯥꯏꯁꯤꯡ, ꯂꯨꯔꯕ ꯂꯣꯛꯆꯞ ꯀꯌꯥ ꯑꯃꯗꯤ ꯎꯟꯅ ꯀꯨꯞꯁꯤꯜꯂꯕ ꯂꯝꯕꯤꯁꯤꯡ ꯆꯤꯡ ꯀꯥꯕ ꯆꯠꯄꯒꯤ ꯊꯕꯛ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯆꯤꯡ ꯑꯁꯤꯕꯨ ꯀꯥꯅꯅꯕꯒꯤ ꯃꯤꯌꯥꯝꯅ ꯆꯠꯅꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯇꯕ ꯃꯇꯝꯗ, ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯃꯌꯥꯏ ꯑꯣꯏꯕ, ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯗꯕ, ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯕ ꯃꯇꯝꯗ ꯆꯤꯡ ꯑꯁꯤ ꯀꯥꯅꯅꯕ ꯆꯠꯅꯩ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯔꯒ ꯃꯦ ꯊꯥ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯅ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯆꯤꯡꯒꯥꯔꯣꯏ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠ ꯆꯤꯡꯗꯣꯜ ꯑꯁꯤꯕꯨ ꯃꯇꯣꯜ ꯂꯣꯝꯅ ꯀꯥꯅꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯆꯍꯤ ꯑꯃꯗ ꯆꯤꯡꯒꯥꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ꯫ ꯆꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯄꯥꯜ ꯑꯃꯗꯤ ꯇꯤꯕꯦꯠꯀꯤ ꯂꯝꯁꯤꯡꯗ ꯇꯨꯔꯤꯖꯝꯒꯤ ꯂꯝꯗ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯕꯁꯨ ꯉꯝꯃꯤ꯫ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯅꯠꯇꯅ ꯆꯤꯡ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯀꯥꯅꯕꯒꯤ ꯃꯇꯝ ꯑꯃꯅ ꯑꯇꯝ ꯁꯤꯖꯟ ꯃꯔꯨꯑꯣꯏꯅ ꯁꯦꯞꯇꯦꯝꯕꯔꯗꯒꯤꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯗꯕ, ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯃꯕꯨꯛ ꯇꯞꯄ ꯑꯣꯏꯕꯅ ꯆꯤꯡ ꯀꯥꯕꯗ ꯆꯤꯡꯒꯥꯔꯣꯏꯁꯤꯡꯗ ꯈꯨꯗꯣꯡ ꯆꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯡ ꯑꯁꯤ ꯀꯥꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯇꯝꯅ ꯗꯤꯁꯦꯝꯕꯔꯗꯒꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯋꯤꯟꯇꯔ ꯃꯇꯝ ꯑꯁꯤꯅ ꯑꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡ ꯀꯥꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯏꯪꯕ, ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯎꯟꯒꯤ ꯅꯣꯡ ꯍꯥꯏꯕꯗꯤ ꯁ꯭ꯅꯣꯐꯣꯜ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯥꯔꯣꯏꯁꯤꯡꯗ ꯌꯥꯝꯅ ꯆꯤꯡꯁꯤꯟꯈꯩ ꯏꯪꯕ ꯑꯃꯗꯤ ꯁꯥꯟꯅꯕ ꯎꯕ ꯉꯝꯍꯟꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠ ꯀꯥꯒꯦ ꯈꯟꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤ꯫ ꯆꯤꯡ ꯀꯥꯕ ꯑꯁꯤꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯆꯤꯡ ꯑꯁꯤꯗ ꯁꯤꯠꯂꯤꯕ ꯍꯦꯔꯤꯀꯣꯟ ꯐꯣꯔꯁ ꯋꯤꯟ ꯑꯁꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 200 ꯐꯥꯎꯕ ꯁꯤꯠꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡ ꯀꯥꯕꯁꯤꯡꯗ ꯃꯤꯠ ꯄꯥꯡꯕ ꯐꯥꯎꯕ ꯉꯝꯍꯟꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡ ꯑꯁꯤ ꯀꯥꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯤ ꯁ꯭ꯅꯣ ꯕ꯭ꯂꯥꯏꯟꯗꯅꯦꯁ, ꯄꯨꯜꯃꯣꯅꯔꯤ ꯏꯗꯦꯃꯥ, ꯕ꯭ꯔꯣꯀꯦꯟ ꯕꯣꯟꯁ, ꯒꯦꯁꯇ꯭ꯔꯥꯏꯅꯆꯤꯡꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯨ ꯊꯦꯡꯅꯩ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯄꯦꯔꯨꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ 1900ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯔꯤꯕ ꯁꯤꯇꯤ ꯑꯃ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯁꯤꯡꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 1000 ꯀꯌꯥ ꯂꯩꯉꯣꯏ ꯃꯅꯨꯡꯗ ꯐꯨꯝꯗꯨꯅ ꯁꯤꯇꯤ ꯑꯁꯤ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯅꯧꯅ ꯐꯪꯕ ꯉꯝꯈ꯭ꯔꯕ ꯑꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛꯅ ꯐꯛꯂꯥꯡ ꯈꯥꯗꯨꯅ ꯑꯃꯗꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯀꯂꯥ ꯀꯌꯥ ꯌꯦꯛ ꯍꯛꯇꯨꯅ ꯌꯨꯝ ꯁꯥꯕꯒꯤ ꯀꯜꯆꯔ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯦꯅꯤꯀꯣ ꯀꯦꯔꯜ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯀꯦꯔꯜ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯈ꯭ꯔꯤꯁꯇ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯆꯍꯤ 3000ꯂꯣꯝꯒꯤ ꯃꯃꯥꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯝꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯇꯧꯔꯝꯃꯤ, ꯂꯣꯏꯅꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯊꯥꯗꯨꯅ ꯌꯣꯟꯕ ꯑꯃꯗꯤ ꯁꯥ ꯁꯟꯁꯤꯡ ꯂꯣꯏꯗꯨꯅ ꯍꯤꯡꯂꯝꯕ ꯐꯨꯔꯨꯞꯁꯤꯡ ꯃꯅꯨꯡꯗꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯥꯎꯔꯥꯛꯅ ꯗꯣꯂꯔ ꯀ꯭ꯔꯣꯔ 2000 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯁꯅꯥ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯩ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯃꯨꯗ꯭ꯔ ꯏꯔꯣꯟꯅꯨꯡꯗ ꯏꯁꯤꯡꯒ ꯀꯣꯟꯅꯅ ꯂꯩꯔꯤꯕ ꯁꯅꯥ ꯇꯟ ꯂꯥꯈ ꯀꯌꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯈꯔꯗꯤ ꯄꯨꯊꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯅꯥ ꯂꯧꯊꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯅꯦꯆꯔ ꯑꯦꯟড ꯗ ꯖꯔꯅꯦꯜ ꯑꯣꯐ ꯗꯤ ꯑꯃꯦꯔꯤꯀꯟ ꯀꯦꯃꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯗ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯏꯁꯤꯡꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯦꯃꯤꯀꯦꯜ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯇꯦꯛꯅꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯆꯪꯒꯗꯧꯔꯤꯕ ꯈꯔꯆꯥ ꯑꯁꯤꯗꯤ ꯁꯅꯥꯒꯤ ꯃꯃꯜꯗꯒꯤ ꯍꯦꯟꯅ ꯆꯪꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯄꯥꯎ ꯑꯃꯅ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯖꯄꯥꯅꯤꯁꯁꯤꯡꯅ ꯌꯦꯡꯕꯗ ꯇꯣꯉꯥꯟ ꯇꯥꯕ ꯇꯣꯞ ꯇꯣꯞꯄ ꯇꯣꯝꯊꯤꯜ ꯑꯣꯏꯕ ꯃꯁꯛ ꯆꯦꯟꯕ ꯄꯣꯠꯁꯛꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯍꯪꯒꯣꯏꯅ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯅ ꯎꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯖꯄꯥꯅꯤꯁꯁꯤꯡꯅ ꯊꯥꯖꯕ ꯊꯝꯂꯤꯕ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛꯁꯤꯡꯅꯤ꯫ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯇꯧꯕ ꯎꯁꯤꯡ ꯑꯣꯏꯕ ꯌꯥꯏ, ꯏꯁꯤꯡ ꯆꯥꯏꯕꯤꯁꯤꯡ ꯑꯣꯏꯕ ꯌꯥꯏ, ꯅꯨꯡꯖꯥꯎ ꯑꯣꯏꯕ ꯌꯥꯏ, ꯃꯣꯡꯁꯣꯡ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯈꯔ ꯄꯤꯛꯄ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯏꯊꯠꯁꯤꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯖꯥꯎꯁꯤꯡꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯖꯄꯥꯅꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯅ ꯅꯦꯆꯔꯦꯜ ꯂꯦꯟꯗꯃꯥꯔꯛꯁꯤꯡꯅꯤ ꯍꯥꯏꯅꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯗ ꯑꯈꯟꯅꯅ ꯃꯔꯤ ꯑꯃ ꯂꯩꯅꯩ꯫ ꯖꯄꯥꯟ ꯄꯨꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ लाइना उब फंबग लोनना माउंट फुजी असी जापानीज कल्चर दा लेंद्रब सिंबल अम ओइदुन लाक्ले। जापान की सिंबल अम ओइरिब माउंट फुजी असी मालेम की ख्वाइदगी ममिंग चप्प चिंजाव सिंग मनुंग अम ओइरिबन। चिंजाव असिना जापान की फिजिकल कल्चरल अमद स्पिरिचुअल जियोग्राफी दा अचौब थौदांग लौरि। मीटर लिसिंग अहुंग चत्रेट हुंद्रा तरुक हाइबदी फुट ओइना लिसिंग ट्राइंथोइ चहुम मरफु वांगब जापानीज ख्वाइदगी वांगबा चिंग ओइरिबा माउंट फुजी असी मसिगी येटलोम ओइरोम मनिंग ममांगदा अतुकी मतिक चंगजौ नाइना सेंब कोन हाइबदी मखादगी मथकलोमदा लोइरोइ लोइरे तुंखटपा अमा ओइबगी दमकता ममिंग चटले। तसेनमक चिंग असी बोक उट हाइबदी लभागी ओइबा मखोल कया सेमखिबा कम्पि कोन। माउंट फुजी असी ममांगदा इकोन कोनबदा सो इसेमग चत्रे सुकना तरेट तगिना सो इसेमग चत्रे सुकना निपानदा अकनबा मोंगदा पोखाइखिबा हौजिकसु एक्टिव ओइरिबा स्टेनो वोल्केनो हाइबदी मई चिंग अमनी हाइना जियोलॉजिस्टना हाइरे। जापान की ख्वाइदगी वांगबा चिंग असी होनसु इथत्ता टोक्यो की खानों किलोमीटर 100 चटलगा लैबा जगह अमदा लै। चही अमगी मनुंगदा था कयामुक उन्ना कोपसिनदुना लैबा चिंग असी आर्ट अमसुंग फोटोग्राफ कयादा अखोइना तोंगाना उबा फंगी। लमगी फजरबा ngaujabaसिंग अमदी चिंकारोइसिंगदा माउंट फुजी हाइना खंगनै। हाइरिबा माउंट फुजी असी अदुकी मतिक मालेमदा ममिंग चटलिबा चिंग मखल अमनि। माउंट फुजी असी सेंगलबा हाइबदी होली चिंजाव मखल अमनि। अतई अनी अदुना माउंट तेते अमदी माउंट हकान मसी येंगबदा यामना पुनिंग हुना फजरबा अखनबा मफम अमनि अमदी जापान की पुवारी का सगोनबा लाइफ साइट के मनुंग अम ओइरिबन। कुमजा लिसिंग अनिगा 19 की जून की तांग 12 माउंट फुजीबु यूनेस्को ना वर्ल्ड हेरिटेज लिस्ट कल्चरल साइट अम ओइना यौहनखे। यूनेस्को की मतुंग इना माउंट फुजी ना आर्टिस्ट कया अमसु सैरेंग इबा कयादा इथिल पीखिरे अमदी सही चा कया की ममांगदगी चिंग असी लाइनिंग लाइसोंगा मरी लेनना सेंगलब कोनफम अम ओइदुन लाक्लिबन। माउंट फुजी की लोकेलिटी द यूनेस्को ना कल्चरल ओइबा मरी लेनना साइट 15 मसक खंगदोक्ले। लोकेशन 15 दगी मनुंगदा चिंजाव मसागा लोइनना फुजी सन होचु लेबन स्लाइन अमदी अतई स्लाइन तरुक यावरे। लेखफम चफम युम अनी यमान का पाट कवासी पाट ओशिनो हाट की असाबा इफुट निपान बु खंगलब साइसिंग अदुदी यावी हाइरे। माउंट फुजी की मरुइबु हनथोकसिंग की मनुंगदा लन थुम नत्रगा वाटा पादना मारंग काइना अमदी तंगदु लेताब स्टेटस अमा लैबा मियोसिमु खंगनै। ममांगै की जापान की फुंगा वरिसिंगदा फुजी हाइबसी मपा लेतबा माननिंगाई ओइदबा लोइबा खंबा नाइदबा हाइना खंगनै हाइरे। इंग्लिशतदी चिंजाव असिगी ममिंगसी माउंट फुजी हाइरगा अदुमा खंगनरि। सोर्स खरना फुजीशियन फुजी यामा नत्रगा कया चटनद्रबा मिंगौदा माउंट फुजी यामा हाइबसु खंगनै हाइरे। मसक खंगदबा लाइनिंगबा अमना कुमजा 764 इहान हाना माउंट फुजी असी काकी हाइना थाजनै। फुजी की चिंगदुल अदु निसिंग थोक्त्रबा मतंगी मनुंगदगी हाना ममांगदगी सेंगलब मफम अम ओइना लौदुन लाखिबनि। मैजी की मतमदा ममांग फावबा नुपीसिंगना मफम अदुदा चटपदा अथिंग थमदुन लाखिबनि हाइना हिरम मसिगी मतांगदा कुपना थिजिलिबा साइंटिस्टना हाइरे।